Waksingi Taranithini Panba Tangjanimit Ima Imoinu Irat Namina Lakpada Mahut Minister Yunan Kemsan Madi Education Minister T.S. Basanta Kumar Yauna Lamdam Asigi Luchingba Kaya Namiyam Lay Kapauzel Piraklay Konsakul Amadi Lelongi Kunjasingi Marakta Pam the Botog Togliba Sida Committee on Tribal Unity Kotuna Kutinjin Pum Tokti Haina Liang Mai Naga Indigenous Forum na High Cray Amadi Security Force na sing amadi tampaki mafam sing da thiba humbagi thabak makata na haukiba pungkun mari da su zathakhrei kutlai phaba natraga mifami pundi yaukhide Kuramjari ISCOM News ki Manipuri pau miyeng tabiri papum namak putaram nokjari haujik mapung oiba pau sing pizari Waksingi Taranithini Panba Tangjanimit Ima Imoinu Irat Namina Lakpada Manipur Legislative Assembly Speaker T.S. Setyabrata Mahut Minister Yumnam Khemsan Education Minister T.S. Basanta Kumar Amadi MSPCL ki Chairman Su Ariba Thanga Sigi MLA T. Robindrona Lamdam Asigi Miyamda Yapa Paujel Piraklay Maru Oina Maitai Lining Satpasinge Afum the Pirakliba Yaipa Paujel Asida Ima Imoinu Irat Thoni Namina Lakpa Asida Lamdam Asida Ing Sikpa Madi Nungsi Sanaba Purapa Oirasano Hairi Loinena Imung Kuding Magda Nungaiba Yaipaba Amadi Saukatpa Pinabiba Oirasano Haina Paujel Laklay Ima Imoinu Irat Thoni Namina Lakpada Fisheries Minister Haikam Dingona Su Manipur ki Miyamda Yaipa Paujel Pirak Pagaloinana Irat Thoni Namit Asiga Mari Lenana Hayeng Palace Compound Laiba Hapta Kangjibungda Imoinu Fish Fair Haina Mingthonba Ngagi Mela Ama Pangthuklagani Haina Khangalakle Loinana Hayeng Hogi Yamna Maruiba Namina Ma Hoi Maitai Singi Hogi Ifurupki Amatanga Badumba Hoi Ima Imoinugi Iratpagi Tony Bagi Namina Sirida Hogi Fishery Department na Hogi Nagi Adumba Sogu Mela Ama Hoi Hapta Kangjibungda Hoi Sinjeri Maruina Hoi Hariba Mela Si Yam Icham Chamna Adi Tazamyang the Mutta Hogi Ima Imoinuda Karda Voisu Kachana Haidana na Karda Voisu Panga Haidana Hoi Fishery Department na Sinjavani Kabui Amadi Zilangrong Furupki Kwaidagi Chauba Kumhayama Oriba Chakan Gangaina Lakpada Manipur Legislative Assembly Speaker T.S. Satyarbatana Miyamda Yaipa Paujel Piraklay Kumhayasi Maru Oina Haukiba Chahida Laurok Phajana Pinabibagi Damak Anoba Chahina Lakpada Mapugi Mafamda Laijaba Polam Sing Katuna Nungaiba Phongdokpani Kumhayasina Lakpada Lamdam Asida Tangu Laitaba Chahonga Hongba Purapo Oirasanu Haina Speaker na Makatana Phongdoraklay Kuki Singna Liangmai Nagagi Mui Singda Mahakletana attack Sataduna Akan Aring Sariba Si Makoina Tumina Kak Laitokloi Haina Liangmai Naga Indigenous Forum na Tadora Pasirol Amada Phongdoraklay Konsakul Amade Lailon ge Konjasingi Marakta Nungai Nadaba Ladiba Asi Kul Ani Asigi Village Safe Amade Stakeholder Singa Marile Naba Wafamni Masida Committee on Tribal Unity Kotuna Kutingzilakliba Asi Tokpam Tokti Lalgi Zaithing Pangliba Purup Amani Amade Christian Lining Chapa Purup Ni Hairaga Lal Pamdaba Liangmai Naga Singda Violence Sathaduna Lairi Asigumba Mamai Ani Longba Thawong Asi Liangmai Naga Singna Kaidonungda Khangduna Laithokloi Kuki Singna Violence Sathariba Adugumna Liangmai Naga Singna Chapchaba Pakhum Piba Ngami Democratic Oiba Protest Sathariba Asi Pangal Laitabani Haina Khandaba Phai Kuki Singna Makhatana Liangmai Naga Singda Violence Satharakpa Tarabadi Madugi Chapchaba Pakhum Piragani Liangmai Naga Indigenous Forum na Konsakul Amadi Liangmai Foothill Community Singidamakta Lepaga Loinana Makoina Sathariba Democratic Oiba Kongjang Singbusu Sogali Kotuna Makhatana Liangmai Nagagi Mayokta Wanganglakpa Amadi Kotuga Satmi Nariba Singa Makhatana Violence Satharak Labadi Maduda Thorakpa Papataki Diet Tapumnamag Kotuna Pugadabani Liangmai Naga Hariba Furup Asi Peace Pamba Purup Amani Adubu Isagi Right Ikai Kumnaba Amadi Isa Soglak Labadi Tumina Kak Lairoi Haina Sirul Asina Makatari
Security Force na singamadi tampaki mafam singda thiba humbagi thabak makhata na haukiba pung kun mari da su zathakre kulai phaba natraga mi fami pundi yaukhide tangai fadana changba polam sing purakpa gari mathang sitna chani supna taret amadi samri supna manga National Highway number 37 amadi National Highway number 2 da security gi akanba saksul tawrang marakta Imphal tamna pusilakre haina Manipur Police ki report haidi Irang thokan ba mafam singda miyam gi gari sathok sasin yana bagi damak security gi akan ba saksal thawrang lokhale haina report asina makhatari Aikhoi mesel amana amabu thajanaraba lamdam asida hena chawkhatpa ing tappa nungai ba lamdam ama purakpa ngamgani haina kumbi asigi MLS Premchandrana phongdokhrei Wafumasi Wangu Ahaluk Mairapaibi Development Committee na Sinduna Wangu Gram Panchayat ki Manung Zanba polling bi 29/23 ki tongan ba political party de yauramba miyoi chahum henbana MLS Premchandraga chatminaragani haiduna BJP ki lengyan yanbagi thauramda mahakna phongdoki bani BJP kumbi mandal sinduna Wangu Ahaluk Mayai Lekai Community Hall da pangthoki ba thauram aduda maru oiba miyoi sing saruk yakhi Nambol Police Station gi manung chana leiba Laimram Makhalai kaidagi Laisombam Sarat Apokpa Laisombam Bagya Chandrabu Enayana Ekkaya Pansinduna Samon Tharakpa Thawong Yaningda Phongdoktuna Laimram Hainobok Waroi Singh Women Joint Committee amade Laimram Hainobok Waroi Singh Loyalam Development Committee na sinduna Santi Bazar Laimramda miyam gi obami fam ama pangthokpaga loinana kholaw kaya lauduna khongjang jangsin khrei Ngarang Sathakiba Kongjang Aduda Saruk Yakhibi Lemram Hainobok Waroi Singh Women Joint Committee ki President Nithaujam Sumilana Phongdokibada Manipurda Hojik Thokliba Irang Asida Manipur Kaiba Yaroi Haiduna Isagi Iramdam Isagi Khungang Ngaksaduna Tumba Chaba Khangdana Leijariba Lemram Makhalai Kaidagi Leichombam Sarat Apokpa Leichombam Bagya Chandrabu NIN Ekkaya Pansinduna Samon Tharakpa Asiyaningde Miyamgi Apambagi Mayokta Ngami Haiduna Manipur lengak amadi enayana thabak tawraklabadi praja miyamna kanma khongjang kaya soidana changsilakani hairaduna saratpu phaba punba tawraklabadi lemram miyambu su phabiyu haiduna khongjang changsilakani haiki Mangonda ngarang si khangkhangogdana enayena sumon tharaktuna kaurakpase aikhoi ya janingde lemram hainobok waroijing Women Joint Committee amadi Loyalam Laimram Hainobok Development Committee na hainingai leitana condemn tawi karigumba masi makhata na phaba punba thogla agadi aikhoi chu Laimram da leiriba praja khudingmak phabi ro hainai khoi makhata ba khongjang jangsinna ba sem sare Thoglibelan asina para ama oiraga aikhoi amato ina punsil hauba mathau tare apunbigi thongna lingjel natanadi Manipur thugaina ba honarakli ba yeknaba sing lanthengna ba oithokloi haina political activist sapamcha kanglai palna phungdokhrei wafamase kanglai ngaklauge masaloisang oiriba kege moirang loisang na sinduna sahitaret khuntakpa ningsing thauram Bisnupur district ke manungchana leiriba Sandapur Maitai Sanglenda ngarang Pangthokibada Phongdokibani Sanglai Sapamcha Kanglai Palna Makhatana Hai Kumjali Singama Chanipan Tarama Palda Thokiba Sahi Taret Khuntakpada Amukhana Awasingi Makhutagi Ning Tamnabagi Damak Ningthau Nongdren Khombana Luchingduna Kasargi Lengonda Pipata Isituna Lan ngamlagani haina thajabaga loinana lan thengnaraba matung awasingbu ningthi turel wangmalana tanthokibani asigumba thauna paraba lanmi singi wari singbul adu amukhanna ningsingduna ngasigi mirolda thauna lingjel amalaknaba tangai fadana thauram asi manipurgi aruba phibam asida pangthokpani kanglai ngaklauga wakhalol manana satminariba maitai chaingakna Manipur Dramatic Union Hall kairau kendra MLA Laurembam Rameswarna athoibe mithunglen angom ningthau poireitona akhanaba mithunglen oina saruk yaduna ningsing thauram asi pangthokki thauram sing aduda ningthau singlen nongjan khombagi photo da haikalekat tamduna ikai khumnaba su utkhi amadi Sandapur Maitai Sanglen da pangthokiba thauram aduda thanga kendra MLA P Robindro su saruk yakhi
lamdam asigi mafam sinma thungna amadi manipur gu wangmada khundariba manipuri singna pangthoknabagum manipur gi ningthau maharaja gambir singh ining thau singlen nongdren khombana laikhidaba chahi chama marfudrama thoi suba numit palanga mari linana pangthokpa reconciliation degi thauram thobal district ke lilong turen ahanbi damda leba anjuman islai mausragi office ta su pangthokhrei United Meitei Pangal Committee UMPC Manipur na sinduna pangthokiba thauram aduda UMPC Manipur gi President Alhaj Maulana Muhyiddin na thauram mapu Manipur Police ki Additional SP SM Babul Kalam MPS amade Manipur Meitei Pangal Welfare Organization MMWO gi President MA Jasabana akhanna mithunglen sing oina saru yakhi Irang asina maram oiraga haukiba chahi kumja lising ani kulhumdoi dege kunmari fawada Yaripok Shop Owners Welfare Association na organization ayamba mateng pangdona lagli makata na so dumak pangkhigani tawbatabu poba thangbang amloidaba potlom sing haibirakpa sing handokpiyo haina association asigi secretary KS Saratna marilina besingda appeal tawrakle makata na poba thangba ngamloidaba potlom sing haibirakna ba appeal tawraduna lagliba tang tarani thogi ayuk pung manga degi hauraga matam kaktana Yaripok Bazar general strike ki khongjang jangsilagani loinana general strike asida electricity fire service PHED ana ayek deba karbana chingba singa mari leinaba singidi komthokane haina makata ki Shop Owners Welfare Association mamangi sahi 2023 dasu 23 dagi hauraga any organization khudimaka Shop Owners Welfare Association na angamba sengai thongbai si adumak hapsaki makata kudasu adumak hapsagani tawbatabu kuba thangba ngamloidaba bolum sing hairaklavadi Association asina thonglonba natana upai leite haina Association asina warep nare hairiba warep asi matam kaktana zathajagani haina su warep nare leiriba club organization singnasu Shop Owners Welfare Association na sangsiliba khongjang asida saruk yabinabasu haijari shop vendors phambiriba imaibel singnasu Shop Owners Welfare Association na sangsiliba khongjang asida sogatpinaba haijari Hauji paugi marak thana atenba break amatang luxury Admission open. Honeycomb Foundation School Mongsagi Bore Makong Leva Asigi English Gani Kunmanga Kutaruk Session Gi. They carry class 5 Hobby admission hosere. School sitting Tina Trent or Apapa Amadi experience Leraba Ozakayana Angang Sibu section Natak Pitambiri. Mings and Maki Sucha the Yankee discount Pizari Asida Sunatana, Ate Kudong Sabakaya Amasu Tamzari. Pizari Kudong Saba Singasi Akanabumatam Karakatagini, Nasima Glexin Biratuna Akopo Marol Kangbiho Amadi Kudong Saba Silobiho. Go Aviator Academy na Manipur gi Housing Oiliba. Tangdu Laitadana Ladiba Asigi Yenglaga, Haurak Liba Satra Singidamakta, free course pizari, coursing adudi, cabin crew amadi ground staff, Akopamarol Gidamak contact Obiraku 700-528-5195, Amasung 700-581-9002, Natraga, Aikogi office, Nomaybung, Imphal East Lengsin Birau. Amukana taram nokseri makataba pauda Council of Scientific and Industrial Research CSIR New Delhi ki makada hangliba Northeast Institute of Science and Technology NIST ki branch laboratory Imphal na semgatuna Kurau Private Limited oirang khomna puthokpa Kurau Harvard T ngasi hanagi Union Minister of State for Educational and External Affairs Dr. R.K. Ranjanna haunabi matung ina launch tokhrei ngasi Lampel Fatalaipa branch laboratory asigi office ta pangthokiba thoram aduda chief scientist CSIR NIST Lampel Patke chief Dr. Huidrom Bir Kumar na president CAU Imphal College of Food Technology ki din Professor NG Iboyaima amadi MSME Technology Center Imphal Deputy Director Dr. S. Yoren Tomba loinana Moirang Them Ibem Hal Debi ahumna gas stop owner oiduna saruk yakhi
थौरमगी चीफ गेस्ट ओइना सरुक याखिबा हानगी यूनियन मिनिस्टर ऑफ स्टेट डॉक्टर आर.के. रंजन थौरमगा मरी लेना हाइखिबदा हौजिक मणिपुरदा यामना वानरिबा मतम असिदा थबक सुफम नोमफम लेतना मियोय कया अमा अवाबा मायोकनादुना लेरी चेरक असिदा CSIR नेस का खुसमनादुना कुराउ हार्बर्स प्राइवेट लिमिटेड ना हार्बल टी अमा मणिपुरदा पुथोरकपा हाबसी यामना मक थागतनिंगाइनी अमदे पुकनिंग थगतनिंगाइनी फोंदोखी मालेमदा पुथोकनरिबा असथाउसिंगी मनुंगदा निमिलेदगी पुथोकपा थाउ मखल असिसु अमा ओइबता नतना मियामना सुपामना सिजनरी मसिगिदमक्ता थाउ सुंगयाबा मरुमरांग सिंह हाइबदे ऑयल सीड मरंग काइना पुथोकपा ngamnabagi pandamda ngasi Central Agricultural University Imphal ge Directorate of Extension Education na sinduna lawmi singi nongmagi oba expansion of oil seed production in Manipur ge matangda interaction cum awareness program ama Directorate asige lampel patalaiba conference hol pangthokhrei ICAR Indian Institute of Oilseed Research Hyderabad ka khusam naduna pangthokiba interaction cum awareness program aduda tongan ba mafam singdagi lakpa lawmi kunthana saru yakhi ngasige training aduda Directorate of Extension Education gi Deputy Director Professor T.S. Robindrona ngasi pangthokliba numit leidege matau karamna mai pakna thau sungbagi lambida karamna sangsin gadage haibage maru oiba wafam kaya thamki Training program aduda Deputy Director Directorate of Extension Education Dr. T. Matawlaibi KBK Andro Imphal East ke Department of Agronomy ke Subject Matter Specialist SMS Nandini Chongtham loinana numitlai thabada experience leiraba specialist kayana resource person oina lomi singi mafamda sandokna takhi ngasige thorum adugi matangda Directorate of Extension Education CAU Imphal ge Deputy Director Professor T.S. Robindrona handak University asige makhada thau sungnabagi pandamda Manipurda paksana numilai matau karamna thagadagi haibadu khangannaba hotnabani haiki Punjab and Sindh Dual Branch amade LIC Imphal Branch na khusamnaduna Koyatangna leba LIC office complex ta nomagi oba car loan mela kam insurance awareness camp ama ngarang pangthokre thorum aduda mapung oina Tata Motors Imphal Mahindra MG Motors company ahumna masa ge company ge gari kaya display tauki loinana spot ta gari booking amade test drive ke kudong sabasu phanganki thorum aduge mari leinana Punjab and Sindh Bank ke chief manager ke S Kennedy na phongdorapada Punjab and Sindh Bank ke maikai dege Anobo aina digital system aina QR code scan tawraga natraga mobile number 8879840089 da miss call piraklaga minute kunthra ge manungda yamna apikpa interest aina sada Nipan dasmik taruk marida loan sanction tawba yabage khudong chaba supi haina nasi ekhoi car mela ge ekhoi KMC ekhoi LIC office khoyatong sida pangthok sabadi masida ekhoi insurance awareness camp namasu ekhoi LIC gi site gi moisho ma pangthok sari masida ekhoi na tawjagada ba sing asi ekhoi ahamba digital ekhoi lending na digital ekhoi forum de gi ekhoi car loan ekhoi apply tawbi yaba haibi de ekhoi ni sidu theche ekhoi QR code natra ekhoi number am sida lejari 8879840089 masigi number se miss call pira natra kanda ekhoi QR code scan tar matung chita ekhoi apply tawgadalo mi dogi PAN number amasung magi ekhoi Aadhaar number hapa kadra ngasagi magi Aadhaar link mobile da OTP lakani madumana tawrakanda ekhoi vehicle loan se ekhoi car loan se admaina apply tawbi yayo masida ekhoi matam yang kunchang te ekhoi te tana ekhoi turn around time se ekhoi only ekhoi 30 minutes sumda adum ekhoi second tawbi yayo car loan mechanism sisu bayam da ekhoi khangan ba oina ekhoi nang sigi mela se pangdok sabani aduga car loan sisu ekhoi yamna interest rate sisu ekhoi Punjab and Sindh Bank si yam hongi haibidi magi kenu se rate of interest se ekhoi 8.95 na ekhoi general la 8.64 ba ekhoi nan PVI Mahoji Pogda Koigi, Masigi, Melaki, Koigi, support on the Koigi, Piminal Basina, Koigi, MG Motors Yaure, Koigi, Tata Motors Yaure, Aduga Mahindra, Koi Pulaga, Auduga, LIC.
Hokiba Sahi, Lisingani Kunmarigi, December Kunipalda, Tamna Poprigi Mafam Amada Paulo, but Chalubada, Kuki terrorist in the Kablapa, no my Maruna, Impact TVG Palmi, Kabitsandragi, Oitang Makomda, Panduna, Sarukai Bedegi, Razmedi Citida, Lying Patap Zataduna, Lady Basigida Makta, Nasi, Maite Ekoi, Punsinsi, My Pungi, Tomisina, Karado Erabaso, Mateng Oinaba Haiduna, Sail Oina, Lupalising Nipal, Tengbang Kre, Tengbang Basigamari Lenana, Lying Zataduna, Razmedi City the Lady Ba, Laimo Pokpom, Kabitsandrabo, Tuna, Yang Namak Paratuna, Imalebaki Tawgal, Nauna Amuk Tawangamba, Oinanaba, My Pungi Tomisina, Taibang Semba, Mapugi Mafam Dasu, Tomizaki, Lunana, Tengbang Koksat Aduda, My Pungi, Senior Member, Romala, Lastrom, Keke Wahengbam, Roset Wahengbam, Bobo Kundrakbam, Leona Mayrakbam, Sures, Kangembam, Nepo Pyroism, Amadi, Tonawzam Koimusu, Saruk Yaki. Kulumdai Suba Rup Mahal Artist Memorial Drama Festival Lisingani Kunmari Kunmangagi Sargumo Oina, the Traditional Folk and Cultural Research Center ge Inaunong Putopa, Teng Thakol Haina, Mingtonba Mythological Play Ama Ngasi, Rup Mahal Theatre ge Auditorium the Utkray. Guru M. Satyaban Singna Iba Amadizi Latasana Devina Lamzing Lamtakpa Mythological Play Asida I Athoba Singh as Darwari Sarma Z. Latasana Devi, R.K. Gyaneswari Devi, P. Janat Devi na tongan ba Saktam Singh Langle. Asi pangkatsari basina ina direction Pijaba Kerwa Rojabani aduga script writer na ikoi Zen Dance Academy di guru Punggyuza Mayhobom Sintawa mana the script ni adu aina masisda mayamda koi nokhaningi ba message bizaningi badi hawjiki asom damna langi irang waraksida karum bachaina ko no ikoi na phangi ba masi lai sama asida si laina uningi ba mayamda peningi message karum makal gino hai ba ai ni latsna utaga yenbiraga masida bijaba kan tem haita Home Films Manipur gi banner makada Taranipal Subo Oina Toijam Roji Kumar na puthokpa Songtham Achobagi novel Waroi Potagi Ranjit Ningthauza gi screenplay da Khoibam Homeswari na direction Pigadaba Maloti Malika Haina Mingthonba Manipuri feature film gi Yaiphathongni Thauram ngasi pangthokre Kwakaithel Toksom Lekai Teleba BB Films ki studio da pangthokriba thoram aduda Film Forum Manipur gi chairman Laimayam Sujakanta Sarmana chief guest Home Films Manipur gi advisor Ningthauza Zaibidyana president amadi Songtham Achauba novelist na guest of honor sing oina saruk yaki thoram aduda film asigi screenplay amadi dialogue Ranjit Ningthauza yauna film asida maru oiba Mamiroi Singh Oiriba, Dayananda, Lesangthem, Ithoi Oinam, Mallory Wahengbam, Zaibidya Ningthauza, Idhau Amadi, Susma Katrina Chingbana, Saruk Yaki, Film Asige, Cinematography, Amadi Editor, BB Surjit, Music, Poirei Thokzom, Choreography, Babisa Salamso, Saruk Yaki. Lusilak Padamaru Eba Pau, Amuhana Pizare. Waxing Itana Twini Pan Matangza Limit Ima Imoy Iran Minalak Pada, Mahot Minister, Imnam Kemsan, Hamad Education Minister, D.S. Basanta Kumar Yauna, London Asigi Luchimbakayana Mianda, Yapa Pauzel Pirakle. Konsakulamadi Lelongi Konjasingi Marakta Pam, the Batodok, Tokliba Asida, Committee on Tribal Unity na Kutingzin Pam, Tok de Hana, Liangmay Naga Indigenous Forum na High Cray. Amadi Security Force na sing amadi tampaki mafam singdati bahumbagi thabak makatana haukiba pung kunmari deso zathaki kulai phaba natraga mifami pundi yaukide Hausi phabagi onedi ISCOM News na pizaba Manipuri pau matang asada loisinjari min ing tabiri papum na makpo amukana kurumjari